passenger bus Kangpokpi district ki 𝐶𝐤𝐰𝐬 get manakta thattuna makha chathankidre ꯇꯣꯡꯈꯤꯕ naga passenger sing kumthahalaga atopa gari singda senapati tamna chathankre Imphaldagi Churachandpur tamna chatkiba bus Bishnupur district ki Kangwaida army ki Casper gari na thatlaga makha chathankidre bus Imphal tamna hangna halakre Amadi Tenthada Central Security Force thamba yaroi haina Maira Paibi Singna Khongjang Changsinkre Northeast Winona Sandokteriba Numidangi Pau Sibu meeting Tabiriba Pumnamakpu CHAPLINA MAISNAM na ikongna krumsari Hauzik Pau Sandokna Pizari Manipur lengakna lauthokibagi matung inna ngasidagi Imphaldagi Senapati Fauba passenger bus amadi atay gari sing chenba hokre ngasi ayuk pung 10 rom tabada passenger bus ama Imphal-gi awang AOC dagi Senapati Fauba security escort ka loinana chatki bus aduda passenger khara tongki hairi Manipur Lengaki Chief Secretary na miyamda lauthokibagi matung inna National Highway 2 Imphal Dimapur Road ta security gi akanba checking thaurang sing lokhatki Central Security Force singi personal sing amadi Manipur Police na highway asida patrolling chatuna ngak senki Northeast Winona Fangba Pau amagi matung inna bus adu Imphal East District ka Kangpokpi District ka tainaba 𝐿𝐿 gamgim faida welcome to Kangpokpi haina Hana Tharaga Leiba get aduda thamliba achauba barricade yaudringaida cookie mob singna thatlaga makha chathankidre hairi passenger sing adugi naga ngakta oibana bus tagi kumtha halaga Senapati romda local gari singda tekta kaidana chathankre Imphaldagi passenger puba bus lakle haiba pau Kangpokpi district manungda nungsit kumna Sandokibadagi masing yamlaba miyam lambi sorokta thoknarakpa hokhi loinana Kangpokpi bazar thonglon sindna miyamna protest hongnaba thaurang hokre hairi Amaromda State Lengaki Transport Department gi khuthangda Imphaldagi Churachandpur Fauba passenger bus chenaba thaurang tawkhibagi matung inna bus ama Imphaldagi chatkibada Kangwaida army gi Casper gari na thatuna makhatana chatkidre Bishnupur district ki Torbung Bangla Waikurok Fauba bus adu yaushinba ngamkhidre Fogakchau ekhai thongkhongdagi gari adu Imphal tamna hanaba passenger chatningba yaurabadi laknaba lawbada mi amata tongdana driver ga handyman khaktaga tonglaga Imphal tamna thauki hairi security personnel singna lambigi nak yeta paiduna ngaklabasu Kangwai yobada makha chatpa ngamdana hankibani hairi Thoubal district ki Tentha police outpost BSF personal khara station tawduna leiba hokibadagi khun adugi Maira Paibi mayamna Tentha da makal amatagi Central Security Force thamba yaroi haina khongjang changsenkre BSF sing adu ngarang irai numitagi Tentha outpost leiba hokibani Tentha gi Maira Paibi sing na hairibana Tentha da irang leite khul asida Central gi Security Force thamba haibasi ingna chikna leizariba khul asi irang thoknaba chebau piba oina thokani maramaduna Tentha police outpost BSF na chingba makal amatagi Central Security Force thamba yaroi haiba asini Pawasna makatan hai Tentha gi Maira Paibi ima singna hiram asigi matangda district asigi SP na chingba unarubada election ga mari leinana thambani haina paukhum pirakhi adubo hauzik asi election matam sunnatte election gi oirabadi Tentha ga thangnaba khul singda na Central gi Security Force sing amata thamdraga Tentha khakta da atamnana thamningliba karigino haina so Tentha gi Maira Paibi singna hanglakli Ngarang irai numitagi Tentha outpost leiba hokraba BSF sing aduda makhoi chatkro hairubada mathak thongba singi yathangni hankro hairabasu mathak thongba singna hairaba matungda hangadabani haina paukhum piraga leire maramaduna miyamda akiba leiriba asi koknaba Tentha da makhal amatigi Central Security Force thamlaroi haibagi thazaba mari leinaba singna pidriba fauba leptana khongjang changsin khigani hainasu pau asina makhatari
Nakal amaromda Khangabok Moirangpali outpost da Central Security Force thamba yaroi haina ngarang Khangabok apunba Mairapaibi lupki masing yamlaba thongmi singna Khangabok Moirangpali outpost adugi gate mamangda wakat khongjang changsinkhe. Department of Art and Culture, Government of Manipur ki Makhada Chalaiba, Manipur State Film and Television Institute, MSFTI na lamdamasigi film bu hena chawkhatnaba amadi malemgi film kayaga changdamnabagi damak pangthokiba training workshop singda saruk yakiba trainee sing amadi resource person singda certificate yenthokpagi thoram ama ngasi Palace Gate ta leiba MSFDS auditorium da pangthokre. Certificate yenthokpagi thoram aduda Art and Culture ki Commissioner M. Joy Singh, Film Forum Manipur ki Chairman L. Surjakanta Sarma, Eminent Cinematographer Kerala ki Sunny Joseph, Film and Television Institute Guwahati ki Farooq Iqbal Amadi, Manipur State Film Development Society ki Secretary Sanju Basaspati Mayumsu saruk yakhe. Thoram aduga mari leinana Art and Culture ki Commissioners M. Joy Nahai, MSFTI linkhalakpa matamdagi ngasi fawba training workshop nipan mai pakna sinbangam kre. Training aduda saruk yakiba yakibi singda certificate yenthokpagi thoram ase pangthokpani. Asigumba training asina Manipuri film gi khongjal yangbada natana training asida saruk yakiba singna hena magun leiba cinema puthokpada mating oibada natana career amamam semba ngamlagani hainasu phongdokhe. 2023 thangde namit asida Manipur Film and Television Institute na sinbidana haugiba satkiba September bawda tongan ba training course workshop nipan tawgi nipan asida ekoi training oina saruk yagibo mayamda certificate yenthokpagi adugumba thorumning asi pangthoibase adana masida hana training asida ekoi mayamgi mentor oibiba aduga tongan ba film gi lamda expert kaya ama asigi sagi certificate yenthokpagi thoramase lembirei ana asigum makalgi training si Manipur State Film Television Institute masi linkhatpadagi handa kisna khwaidagi ihan hanbane aduna maruina masida tongan ba ekoi training si more than 50 matakta saruk yari aduga masigi kanaba amana kainoda ekoi training tona mogi theory khakta practical si yauna hoji maktada ekoi sida ekoi matamduda training manungda semgiba film ekoina kaptho goi yengbagi khudong chawa hoji ekoi phangirani. Indigenous Tribal Leaders Forum ITLF Churachandpur amasung Committee on Tribal Unity Kotu Kangpokpina punna thadorakpa apunba public notice amada Churachandpur amasung Kangpokpi anibu samnariba lambi asi December 16 January mga fawba security gi maramdagi thingzile haina khanghalakle. ITLF ki chairman Pagin Haukip amadi Kotu ki chairman Thanglen Kipgen anina sign tawraga thadorokpa joint public notice asina hai maitaina soidana akiba pirakpa yai haibagi intelligence ke pau ama makoina fangle maramaduna makoigi miyamda lambi asida chattanaba pautak pirakle. Megi tang ohumda kuki singna ihan hana yummai thabada Yaukrabi Bishnupur District ki Torbung Gram Panchayat ke Fogakchau Ikai Ward number 2 da leibi ke sana hanbina ngasisu upay leitana wana hingbagi fibam aikhoigi paumida phongdurakle. Nupi asi chawrakna chehi humfutaragi mathakni mahaki mapuroiba ke nongthonga loinana makhoi anina laikai gi walosang amada leibani. Mahaki yum adusu tumna chakibadigi yumfamda hangam khara hullaga foiraga khara chaba natana atay senthok leite haikhe. Mahakna leiramba walosang su sidokre hauzik magi leifam leitre ngarangdagi chak su chadri ngasisu nungthil oirafau cheng leitabana chak thongdri haikhe. Laikai digi cheng khara fau lofam leite mahaki machanupi ahum poi makhoi oinam kainauda mayum pankre mahaki machanupa ama yaubadusu lan kaibadagi nongmafau ima ipa kadaida laikhrage haina thibiraktre haina phongdurakle. Imaduna makatana mahak yamna ware ahal oibana suba nomasu ngamdre mateng khara pangbiyo ima ware haina mitlupirang sinthana paudam lakle.
Hudi you by chakre, what are the Tammy Koi, what are some Shido Kore, Koi Hudi like one like this, Sarkana Matin get PBU, would you say Chak Tong de Sing like that? Change Saram Pide, Koni young water, no Nakitan Matin Pang Biro, my young water, Grand Pabun who touching it of the Kami, Wallach on the Karala Mado. Like one like three, Lucido Kore, I use the Karala in a country, my young water. Channing was your my Tatapin, you numb the Karala, Kadu the Kala, Lucianagre, a manipur of the Anduna, Channing alone Kong Yawne. Pivami of the people, Sakara Kala will come there. No, the young Chapanum taking my Baba Kala, Tibira trade, my young water, my young water. Paugi marakta na atin ba break amatang lominasi. Diabetes ko loy na hinibasing thamagi manungda control to bangamle. Urea creatinine wangbasu thamagi manungda hantaba ngamle. Khong hamba nungai tebasu numit mangani gi manungda fahan bangamle. Pile saibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thamagi manungda normal oy bangamle. Fatty liver oy basu thamagi manungda fagat han bangamle. Pumnamak natural oy ba hidak makalna laying jabani. Hakjang na sokadaba side effect amata laite. Makata na hidak chabagi mathaw su tanaroy. Hey na kupa parol gidamak ngasi maklangsin birau Diabetes Hospital Soibam Laikai Ayang Pali Road opposite Carquinos Jennings Hospital Porompat Imphal East near Punjab National Bank. Welcome you all to UNAPO School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Break matungda miyabo amukahana taram na okchari makataba pausing pizari. 𝐶𝐞𝐲 ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯕꯗꯒꯤ ꯂꯧ ꯎꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯔꯧꯗ ꯂꯩꯕ ꯂꯧꯀꯣꯜꯁꯤꯡꯗ ꯁꯨꯒꯅꯨ ꯑꯦꯁꯤꯒꯤ MLAꯅ ꯃꯊꯧ ꯇꯥꯕ ꯃꯁꯤꯟ ꯑꯃꯗꯤ ꯃꯤ ꯅꯦꯛꯇꯨꯅ ꯂꯧ ꯄꯥꯟꯈꯤꯕ ꯂꯧꯀꯣꯜꯁꯤꯡꯗꯒꯤ ꯂꯣꯛꯂꯛꯄ ꯐꯧꯁꯤꯡ MLA ꯀꯦ ꯔꯟꯖꯤꯠꯅ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯐꯧꯁꯤꯡ ꯑꯗꯨ ngasi ꯁꯦꯔꯧꯗ ꯂꯩꯕ MLA ꯑꯁꯤꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯁꯦꯔꯧꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯆꯥꯡꯗ ꯌꯦꯟꯊꯣꯛꯈꯤꯕꯅꯤ꯫ ꯐꯧ ꯌꯦꯟꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 19 ꯑꯃꯗꯤ ꯖꯨꯟ 3ꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤꯖꯣꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯁꯦꯔꯧꯒꯤ ꯌꯨꯝ ꯑꯌꯥꯝꯕ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯂꯥꯟꯖꯦꯟꯅꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯔꯧꯒꯤ ꯂꯧꯀꯣꯜꯁꯤꯡ ꯑꯁꯤ ꯂꯧ ꯄꯥꯟꯗꯅ ꯑꯔꯦꯝꯕꯗ ꯃꯥꯡꯕꯒꯤ ꯐꯤꯚꯝꯗ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯒꯅꯨ ꯑꯦꯁꯤꯒꯤ MLA ꯀꯦ ꯔꯟꯖꯤꯠꯅ ꯑꯆꯪꯕ ꯁꯦꯜ ꯃꯁꯤꯟ ꯑꯃꯗꯤ ꯑꯇꯩ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝ ꯄꯨꯊꯣꯛꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯂꯒ ꯂꯧ ꯄꯥꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯂꯧꯀꯣꯜꯁꯤꯡ ꯑꯗꯨꯗꯒꯤ ꯐꯧꯁꯤꯡ ꯑꯁꯤ ꯂꯣꯛꯄ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯅꯔꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯎꯕꯤꯗꯨꯅ ꯂꯣꯛꯂꯤꯕ ꯐꯧꯁꯤꯡ ꯑꯁꯤ ngasi MLAꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯁꯤꯟꯅꯔꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯆꯥꯡꯗ ꯐꯧꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯄꯤꯔꯛꯄꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝꯅ ꯂꯣꯀꯦꯜ MLA ꯀꯦ ꯔꯟꯖꯤꯠꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯂꯣꯏꯅꯅ ꯂꯧ ꯄꯥꯟꯕ ꯑꯁꯤꯕꯨ ꯍꯦꯛ ꯍꯨꯟꯕꯗꯒꯤ ꯂꯣꯛꯄ ꯐꯥꯎꯕ ꯉꯥꯛꯁꯦꯟꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯕꯨꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯤ ꯍꯥꯏꯈꯤ꯫ ꯏꯔꯝꯗꯝ ꯀꯜꯂꯨꯔꯁꯤ ꯏꯔꯝꯗꯝꯒꯤ ꯂꯧ ꯎꯔꯣꯊꯩꯅ ꯑꯩꯈꯣꯏꯁꯨ ꯀꯨꯝꯊꯔꯛꯑꯒ ꯂꯧꯁꯦ ꯄꯦꯡꯉꯒ ꯑꯩꯈꯣꯏ ꯂꯧꯁꯦ ꯎꯔꯒ ꯉꯁꯤ MLA ꯔꯟꯖꯤꯠꯅ ꯃꯥꯅ ꯐꯧ ꯃꯣꯜ ꯑꯃ ꯄꯨꯈꯠꯇ꯭ꯔꯤꯉꯩ ꯃꯔꯝꯗꯝ ꯄ꯭ꯔꯖꯥꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯉꯁꯤ ꯖꯦꯝꯕ ꯍꯧꯔꯤꯁꯤꯅꯤ꯫ ꯌꯥꯝ ꯋꯥꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ MLA ꯁꯤꯅ ꯃꯈꯨꯄꯥꯛꯇ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯄꯒ ꯃꯔꯝꯗꯝ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ MLAꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯣꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯊꯨꯕꯗ ꯂꯤꯡꯕ ꯉꯝꯅꯅꯕ ꯑꯣꯔꯗꯤꯅꯦꯟꯁ ꯑꯃ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯆꯥꯎꯈꯠꯄ ꯄꯥꯝꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯂꯣꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃꯗ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔ MIYC, ꯅꯨꯄꯤ ꯌꯨꯅꯤꯌꯟ ꯐꯣꯔ ꯄꯤꯁ ꯑꯦꯟড ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯋꯨꯃꯦꯟꯁ ꯌꯨꯅꯥꯏꯇꯦꯗ ꯗꯦꯚꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WUDO ꯃꯅꯤꯄꯨꯔꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫
Cherol asina hai kumja lisingani supna tarani panda lingkat kibada Manipur miyamna yamna thazaba thamkiba Danamanjuri University di ngasidi 𝐿𝐭 yoduna maibana khut tharaba anabaga pangkhak oire Danamanjuri University Act 2017 pass tawduna Danamanjuri University asi lisingani supna tarani panda hek linkhalakpadagi Constituent College Manga DMC Science DMC Arts DMC Commerce LMS Law College GP Women's College ki Oja Singh amasung Manipur lenga ki tongan ba college singdagi lakpa utilize Oja Singh na undergraduate UG amasung postgraduate PG ki class sing taktuna lakli Cherol asina hai hauzik University asida regular vice chancellor ga loinana ex officio registrar amasung ex officio finance officer ahum sina chalaiduna leire aduga controller of examination amasung deputy controller of examination singsu loina in charge ngaktani Chauraba University asida regular employee oiribase vice chancellor matomtani staff watpa amadi engaged staff ngakta oibana Mahirui Singda Achoba Chaithing Pibana University Asida Toina Irang Thokli Manpower Watpana Maram Oidana Madam Chana Exam Pangthokpa Haidokpa Ngamdri Masina Maram Oidana Mahirui Singna Chahi Mangbagi Awaba Mayoknari Assistant Professor Marifunipan Amadi Non-Teaching Staff Chama Humfumapan Registrar, Deputy Registrar, Assistant Registrar, Controller of Examinations, Deputy Controller of Examinations, Deputy Finance Officer Yauna, Longna Bagidamak Interview Lisingani Supna Kunitogi Junda Loina Pangthokre Haina Cherol Asina Hai. Cherol asina makatana hairi University ki authority na thokriba interview sing asige result haidok charage ayaba concurrence PBU haiduna lenga ki DP Department of Personnel da mari leinaba file khudingmak loina lisingani supna kunithoi da thakre adubo hauzik fawba DP na sanglaba matam asi ayaba PBdana leibadagi interview asi haidokpa yadaduna University asigi laibak ngasi fawba tamba ngamdaba fibam da leire Masina maram oidna University ge thabak thauramda chauna akaiba oiri hairi Imphal Naga Forum na ngasi admin jati adim jati siksha ashram chingmairongda advent Christmas pangthokre Thauram aduda INF ke advisor oiriba DMU ge associate professor Dr. Chance Ramanna Christmas ki paujal pekhe INF ki convener ambition and na mahaki warolda hauzik Manipur da thokliba irangasi atuba matamda nungsi chanana yasinaba ama puraktuna ing tappa fibam ama lakpa oirasano haina phongdokhe Christmas ki pauzal piraduna ambition and na lai khurumba ishana tawzariba khudingda hana yengsinjaba matam asida nomai kapa amadi bom pokhaibagi makhol tahandaba oirasano haikhe ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯣꯁꯥꯏꯇꯤꯗ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ unprecedented internal conflict ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯁꯣꯁꯥꯏꯇꯤꯗ ꯉꯁꯤ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯅꯥꯒꯥ ꯐꯣꯔꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯄꯤꯁ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯔꯦꯁꯇꯣꯔ ꯑꯃꯨꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤ ꯄꯤꯁꯤ ꯂꯥꯡꯅꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝ ꯊꯨꯅ ꯗꯔꯀꯥꯔꯁꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯏꯝꯐꯥꯜ ꯅꯥꯒꯥ ꯐꯣꯔꯨꯝꯗꯒꯤ ꯑꯦꯄꯤꯜ ꯇꯧꯖꯔꯤ Tha asigi kundagi kunhumloi fawba numit marini chopna chatharakhiba The Idols Teachers Training Academy ita Sajiwa Imphal East ki 3rd College Week 2023 ngasi college asida loishinkhre ngasi college week loishinbagi thauram aduda Manipur University ki Controller of Examination Professor NG Nimai Singh na chief guest Khangokpham Ronald Singh Chairman Governing Body Itana Guest of Honor Amadi Dr. Yenkokpam Ranjan Singh Secretary Governing Body Itakam Principal in Charge Itana Functional President Oiduna Daista Famduna Pangthokre Ngasigi Loishinbagi Thauram Aduda Manamatum Kayasu Yentokhe Hauzik Oiriba Manipur ge situation asina maru oiduna Yamnamak mapung fana pangthokpa ngamkhidrabasu yamna tenba matamgi manungda pangthoktaba yadraba education co-curricular activities ama oina sinlangduna college asigi oza singna hotnaduna mapung fana
पांथोखिबा असिदा कॉलेज असigi प्रिंसिपल इंचार्ज कम सेक्रेटरी इताना पुंगनमकपु थागतबा अमदि हराव नुंगाइबसु फोंदोरखले लोइनना लाकदौरिबा अनौब चही लिसिंगनी सुपना कुनमरीना लाकपदा नुंगाई याइफबा तंगदु लेताबा अमदि एजुकेशन दा आयत अपनबा लेतबा मणिपुर अमा ओइरसनु हाइना याइफा पाउजलसु पिरखले था असigi मरीदा टेक्नोपल डिस्ट्रिक्ट के मनुंग चन लेबा लैथाव विलेज ता कुकी मिलिटेंट सिंगना मैते वॉलंटियर तारा हुमदोय फारगा मिहातीना हटपी खरबा सिंग अदुगा चटमिन नखरगा मफम खंगदना लेरखिबा नहा अमा पलल पुलिस स्टेशन की खुथांगदा एआर ना इमुंग मनुंगदा खुसिनखरे कुकी सिंगना मखुतगी हिंगहौरबा मतुंग इमुंग मनुंगी मियोय सिंगदा सिनखरबा नहा अदुगी ममिंग लाश्रम राजेश चही कुंतरु अपोकपा नागेश्वर कौवी हाइरोक पार्ट 2 कैथल ममांगदगिनी 26 सेक्टर असम राइफल्स पलेलगी मखादा लेबा 3 असम राइफल्स ना टेक्नोपल पुलिस स्टेशन दा सिनरकपदगी अमुक टेक्नोपल पुलिस ना पलेल पुलिस स्टेशन दा पुरकलगा इमुंग मनुंगी मियोय सिंगदा सिनरखिबनी रोशन हौजिक मसा का हेना सोंथखिबना चटपा फावबंगमद्रे मखोंसु पोक्थोकले हाइरे सिरमगदौबदगी हिंगहौरबा हौजिकना मयुमदा हलक्लबा राजेश यावना मखोय मैतै नहा मापन पुनसिलगा बर्मा रोमदा चटख्रसी अमुक हना लाकमिनबसिंग थिररोइसी हाइदुना वा खनबदा राजेशती बर्मा चंगबा ngamlaroi लेहौरगे हाइदुना लेहौखि मखोय निपान चंगखि मतमदुदा महाकी मोबाइल फोन सु यावखिद्रे नोंमै कापसेलकपा अदुदा चेलकपदा ताहौरे मखोय निपाना चंगखि कक्चिंगदगी अर्नोल कौबा अमा हिंगहौरिबा अदु मथंता कुकी मिलिटेंट सिंग अदुदगी नांथोक चखिबने हाइनसु पाउगी लिखुल असिना मखा तारी पाउ असिना हाई राजेश लेहौरगा मैतै नहा निपान बर्मा चंगख्रबा मतुंग डिसेंबर 5 फाउबदी राजेश मखोइना पुखिबा अचा अथक खरा चारगा उमंगदा वाना लेनखि मदुगी मतुंग नुमित 12 दी महाक इसिंग खरा खरा थकपा नतना करिगुंबा अमता चाबा फंखिदे महाकना वाना kana khanghandana lakpana maring furupna khundaba yangau pokpi khunda December 18 da yaurakpadagi khun adugi miyoi singna thengnakhi khun adugi miyoi singna Rajesh pu poraga puraklaga ahum suba AR gi kangbuda sinarakpani AR gi camp aduda December 18 fawba mahak lekhi aduga ngarang Technopal police station da sinaraklaba matung Palel police station da puraklaga imung manungi miyoi singda sinarakhibani hairi चटलिबा दिसंबर था सिगे चेकचट कुनमरी दगे कुनिपान फावबा पंजाब के मोगादा इंडियन रेड क्रॉस सोसाइटी पंजाब स्टेट ब्रांच ना युम्बु ओइरगा पांथोकदौरिबा नेशनल यूथ एक्सचेंज प्रोग्राम 2023 दा सरुक यारुगदबा यूथ रेड क्रॉस इंडियन रेड क्रॉस सोसाइटी IRCS मणिपुर स्टेट ब्रांच के टीम ngasi इम्फाल थादोख्रे मणिपुर की टीम असी IRCS मणिपुर स्टेट ब्रांच के चेयरमैन नरेंद्र निंगोम्बा वाइस चेयरमैन डॉक्टर लाश्रम मंगलेम सेक्रेटरी अथोकपम नबचंद्र ट्रेजरर नाउरोइबम प्रेमजितना लुचिंगले अमदे यूथ आर्टिस्ट सिंगा लोइनना मियोय 18 ना सरुक यारी मणिपुर की टीम असिना मणिपुर की महुत सिंदना पेना मैतै इसै मतम इसै मैतै जगोय पेना थांगता रिसाइटेशन पेपर रीडिंग ना चिंगबा तोंगानबा हिरम सिंगदा पांथोकदबा यूथ एक्सचेंज प्रोग्राम अदुदा परफॉर्मेंस उतकने अमदे अतै स्टेट सिंगा अथोय अहेन तानगनी हाइरे चटलिबा चही सिदा लानगी चाइना चावना फंगलिबा मोइरांग केंद्र की थमना पोकपिदा लौरोक मतमदसु नोंगना मरम ओइरगा खाउरबा फौसिंग इसिंगना लोइना ताउथदुना अचौबा अमांगबा अमा ओइखिबदगी लौ अमुक नौना उनबा लौमिसिंगना थौरांग तौरि थौरांग असि मनुंग चन्ना थमना पोकपि मखा लेकाइदगी 𝐋𝐢𝐯𝐞 कौबा लौमी अमना ट्रैक्टरना लौवन कया खोइरबा तुंगदा रोटावेटरना अरोइबा लवोन खोइबा लोइरदुना इंजिनदा उकाई यानदुना तकलगा फौ हुनबा थौरांग तौबा लोइरे फौ हुनगदौरिबसिगी मतंगदा 𝐋𝐢𝐯𝐞 हाई महाकना थागदौरिबसि था अनि मखाई चाबी मखलगी फौनी अदुना सोइबी ngambidradi फाइरेन थादा फौ लोकनी हाइखि डिस्ट्रिक्ट सिगी अतै लौमी सिंगसु इसिंग फजना फंगबा लौफम सिंगदा लौरोक अनिरक लोकनबा थौरांग तौरबदि हंदक कुकी सिंगना लान तौदुना लौ लोक हनखिदबा लौफम सिंगे फौथोक सिंग अदो मेंशनबा ngamgani हाइना पानरी
ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯊꯥ 2 ꯃꯈꯥꯏ ꯆꯥꯕꯤ ꯐꯧꯗꯤꯁꯦ ꯀꯨꯝꯁꯤ ꯆꯍꯤꯗꯒꯤ ꯍꯧꯖꯒꯦꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯛꯀꯗꯕ ꯃꯇꯝꯗꯤ ꯊꯥ 2 ꯃꯈꯥꯏ ꯆꯥꯕꯤꯁꯤꯗ ꯐꯩꯔꯦꯟ ꯊꯥꯗ ꯂꯣꯛꯄ ꯌꯥꯖꯗꯦ Chaitanya Institute of Sankirtana CIS ꯋꯥꯡꯈꯩ ꯂꯩꯀꯥꯏꯒꯤ 12 ꯁꯨꯕ Foundation Day ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ Lairambi Community Hall Wangkhai Thangzam Lekai da Pangthokiba Thauram Aduda Manipur State Kala Academy gi Deputy Secretary K Razumani Singh JNMDA gi Retired Guru Loinana CIS ki President Namairapam Thambal Angau Singh Amadi Assistant Professor Sankritan MUC Mairembam Maniton Singh na Mathang Sitna Chief Guest President Amadi Guest of Honor Oina Sarugyaki Thauramga Mari Lainana Chief Guest Oina Sarugyakiba K Razumani Singh na Haikibada Sankritana Asi Kadaida Laikrabagi Haibase Kupna Nainaba Changi Honglakliba Matam Asigi Yawolda Aikoigi Laizariba Masak Mawong Singh Hongkidana ba Cheksina Ngaksen Bagi Tangai Fadaba Lady Larik Tamna Professional Oina Tauba Yaba Maramna Guardian Singh na Hogalakliba Angang Singbo Ahalaman Singhi Bhaktida Takpi Tambina ba Pukning Chingsenki Ozaguru Masak Khangna Changsilaba Matamda Mai Pakba Oigani Haiki Thauramgi Manung Channa Razman Ahanba Gi Tongan ba Masak Singh Utki Adu ministry of Hoigi intangible cultural heritage in Sunati Masi, list of the Namasi Mambia, Hoigi intangible property oye, now working with the Sakana Lake, Poraman say, I go in a music, I queen a soldier with the key, that I don't cheat the Zergi have a portrait, I queen a river, something on Towi, or since you won't get down in the river. Manipur Sahitya Samiti Thawbal Amadi Kabi Laitan Them Ram Singh Memorial Trust Thawbal Anina Punna Khutsam Naraga Sinduna Laikhidraba Kabi Laitan Them Ram Singhgi Chamasuba Mapokumon Thauram Ngarang Thawbal Wangmataba Sorok Maka Community Hall da Pangthokre Matamamada Thawbal Girls LP School da Head Pandit Oiramduna National Teachers Award 1977 Amadi State Teachers Award 1978 Fangkibada Natana Ayibagi Lamdasu Khongdaduna Ayiba Kayabu Lamjing Lamtak Piramba Kabi Laitan Them Ram Singhgi Mapokumon Thauram Aduda Kabi Laitan Them Ram Singh Memorial Trust Thawbal gi President Dr. Thongnauzam Khomdon Manipuri Literary Society Imphal gi President Nomai Them Kiran Kumar Manipur Sahitya Samiti Thawbal gi President Retired Wing Commander A.K. Devendra Amadi Senior Assistant Professor Dr. Tensubam Kunjeswar na Athoiba Mithung Singh Oina Sarugyaki Thauramgi Mapung Oiba Saruk Ama Oina Athoiba Mithung Singh na Luchingduna Laikhidraba Kabi Ram Singhgi photo da Katuna Ikai Khumnaba Utpaga Loinana Kavina Iduna Thambiramba Saireng Kaya Pathoktuna Taminaki Amadi Aiba Henam Gambirna Iba Langhi Kauba Sairengi Larik Amasu Athoiba Mithungna Phongki Mitei Maruk Wangkhai Thambal Khong Imphal East ke advisor Oiramba Khuraizam Razen Masagi Anaba Amana Maram Oiduna Haukiba December 19 da Khurai Chingambam Lekai Tenset Road Leiba Masagi Yumda Laikhidre Masagi Chahi Marifunipan Sukre Mitei Maruki Secretary General Angomcha Seram Gozendro Mitei na Thadurakpa Cherol Amada Ahal Asina Laikhidabada Awawa Phong directly Christagi Kumsing Lisingama Chamapan Nifu Mangada Linkhat Kiba Mitei Maruki Anganba Matamdagi Mitegi Akanba Thaumi Ama Oina Thausurakhiba Khara Thengtharaba Matamda Mitei Maruk Mitei Leipak Manipur ge Central Council gi Achangba Loi Ama Oibada Natana Hauzik Mitei Maruki Pautakloi Ama Oiduna Mitei Bu Achumba Mayonda Punana ba Hotnabada Lamjing Lamtakpa Ama Oina lep Lebaki Mafam Senba Tungna Chen Chongduna Hotna Biramba Ahal ni Hairi Ahal Ibunga si Mitei Maruki Advisor Oibata Natana Maichong Ningsing Loop Khuragi su Advisor Ama Oirami Amadi Atei Thogal Kaya su Purami Haina Cherol Asina Hairi Mahangna Ikang Kanghodana Laikhidabada
Maitei marupna awaba phongdokpagi mifam ama ngarang December 12 mangani lehun numita masagi yumda laikatuna kuntrani thoi tumina leptuna laikhidabagi mafamda ikai khomnaba utke mahakna laikhidabasi mitei khunai mensinba ngamlaroidaba awatpa ama lehoragani haina phongdorakhi Aroibada maroiba pau amuk hana Imphaldagi Senapatida chen-khiba passenger bus Kangpokpi district ki ngamkhai gamgimphai gi gate manakta thatuna makha chadan khidre tongkhiba naga passenger sing kumtha halaga atopa gari singda Senapati tamna chathan khre Imphaldagi Churachandpur tamna chatkiba bus Bishnupur district ki Kangwaida army ki Casper gari na thatlaga makha chadan khidre bus Imphal tamna hangna halakre Amadi Tenthada Central Security Force tamba yaroi haina Mairapai Bising na khongjang changsinkhre Matang asda nga sige onadi Northeast window na sanok chariba Manipuri Paulo sinjare medeng tapiri papum namakpo CHAPLINA MAISNAM na amukana khramzari